Tungan social media ki maru be I pau khram yam da share tau zage lam o ki masina wai bada kuki ama kuki len yaukhre hairi makha tarpa update ta edu nung thogi post ki yam maru be matang myam da share tau zage shocking news for Kna-B haina ahan bada asumna thamle Kasin state training torroba matungda Kasin Independent Army KIA gi makha da thabak torroba Manipur gi Kna-B sing KIA kem thadukun senthorok pada KIA na Tana2Duna pharga Kna-B kadar khara hatkhre hairi Kna-B trainee 800 laihobagi manungda kadar satruk mukti Kasin state ki Pambo Highway Myanmar gi China border mayada Myanmar military junta ga songnaba landa sikrabani lemhoriba Kna-B makhoi sani adu KIA na phajana loina bite front line da kuki makhai khandolaga thajili haibagi report ama ngasi ayukta share tawjakhrabani Manipur da mama mapa singna makhoi gi senthorokpagi lambi clear tawnunaba amati chinja ki paisa darkar oiba sing adu pibi naba koithi thinaribani makhoi sing asi 2023 da training tawba satkibani training gi matamdi tha ahum khaktani aduga atopa service period tha ahum amaga punna tha tarungni madugi matung makhoi Manipur da thorokadabani Manipur da gi kuki leader singna makhoi bu matam helaba phawba kauthokpi khidabani training kadar sing amati mama mapa na Manipur da leiba kuki leader sing da haijaraba phawbada tabi khide hairi kayarak hanna aikhoi yamna ware haina social media WhatsApp group ta thagalakpa su thengnakhre this is how kuki leaders regretted innocent youth treated and feel victim haina edonung thogi post ta sumna phongdokle Makhatana popi pambi jantar pasaluba security na tongba gari sing thugare pagi mayokta police na case lokhat khre ngarang Kangpopi district ki cycle police station na koliba lungjang khulgi singmai de ekar nipuga mangarom pak sawba mafam da tharamba popi pambi sing yanthanaba saluba police amadi CRPF ki personnel sing na tongkhiba gari sing thugaiduna amang ata thogan bagi mayokta cycle police station case ama register tawduna lokhat khre haire Hiram asigi matang dengan si DIPR na thadorok pasirol amada popi pambi sing yanthanaba combined security force na Kangpopi district ki SP Manoj Prabhakar gi miyang makhada sangsin khibani combined team aduda executive magistrate amasu yaukhi aduga popi pambi sing tharamliba lungjang khul asi Kuki NP gi president CS Ajang Khongsane leiba khul gi manung sanbani hairi adum oinama combined security force na popi pambi sing yanthanaba sangsin bada sina khiba police ki gari sing thugaiduna amangata thogan khiba amasung police personnel sing da popi pambi yanthat yarui haiduna kihalaki bagi mayokta case asi lokhatpani hairi thodok asigi paw hek phangbaga Kangpopi gi SP na lusingba ahenba security personnel sing mafam adu da sangsinduna mob adu control tawkhi amasung makhata na popi pambi sing adu yanthatuna manghan ki hairi cherosin makhata duna haibada ngarangi thodok asita lungjang khulda leiba Kuki NP gi president Ajang Khongsai yauna miyoi khara senari haiba khangdokpa ngamle makhoi gi mathakta lokhaliba case asiga mari leinana logi thabak sing lokhatuna pifam thokpa serak pinaba honagani hairi Makhatana Meitei gi Uyokching Da Dambur khalaga laisilamba kuki sing tanthokre Imphal East ki Yangeng Pokpi Thamna Pokpi Santi Khongbal Sabung Khokhono Gwaltabi amasung Sana Sabini singba Meitei khul singda ngaihak leitana bom amasung nongoi kapsitham oirakhiba mafam sing asigi manungda ama oiriba Yangeng Pokpi PS na konba Santi Khongbal amasung Thamna Pokpi khulgi maning thangba sarukta leiriba Meitei gi Uyokching thakta yungsilamba cross lauthokhan khraba matungda mafam aduda Dambur khalaga laisilakhiba kuki sing ngasi nungthilgi pung 3 makharom tarakpa matamda security personnel sing sangsinduna tanthokre hairi Sairak asida Saibol village haiduna kuki sing thonjilak liba mafam asiga tainaba Phaimol gi area da handak ta Meitei Lon Khangdaba Kna-B ni singdaba khulai paiba miyoi khara sangsilakpa thengnare hairi thodok asigi matangda lengang na asoba miyang sangbiyu haiba wafam khunja singna phongdorakre hairi